Ahanbada maruoiba pau Taranithoi suba Manipur Legislative Assembly gi manga suba session ngase Manipur gi Governor Anusuya Uike na haunabi matung inna haudokre. Manipur da thokliba irang asigi chaitheng phanglaba mioi singi tongan ba relief operation gi damak Ministry of Home Affairs ki ayaba makada lupa crore chani sizinakre haina Manipur gi Governor Anusuya Uike na phungdokre. Ngarang numidang wangkai tokpom laikai da thokliba Thaudok amada sokpadagi Rajmahal City da layeng chathariba additional SP operations M Amit ke fibam ngase Chief Minister N Birena Hakteng nana yengsinkre. Additional SP operations M Amit ke mathakta chathakiba thawong adu yaningdaba phongdokpaga loinana matungda asigumba thaudok sing thorakpada khut hanba yahanbiyo haina commando personnel sing khutlai thadokna khongjang changsinkre. Amadi kuki militant singa chathanari basu agreement makata na sangdokpa yaroi haiduna ngase lamdamasigi tongan ba kaithal sang sing amadi laikai sing da wakat mifam chathakre.